ngasisu Manipur top channel gi mekai digi special video ngtang mayam da share tawjage duga mayam na video si kanai khanbiragadi soi video sibu share tawbiramo duga mayam ngasi ki content china marks kuino option bana brand sukwali neurologist haidi karmaina to karmaina koina marks ni mayam jikti covid ki matam ni mipung khudi upnari bane aduna khoi chu upli bane sina sigi kanadaba khara mayam da share tawjage COVID-19 dagi ngak thoknaba mipung khudimak face mask uptuna section tharong lokhotna ringai serek asida face mask option basina miyoibigi brand amang ata thokon bagi masak ama oire haina agency dagi phangba paw amana haidi amasung hairiba wafam adu malem gi oina maming leiraba England gi neurology gi hospital the London Neurology and Pain Clinic ki consultant neurologist MDP HD Dr. Marzagarite Gaises Bresona Fondokibane Loinana neurologist asina Fondokiba adugi matungina miyoibigi brain asi oxygen wat payadaba sensitive oiba kayat amani brain de yauriba hippocampus cell singasi oxygen yaudana minute ahum leirabadi sigadoribani amaromda face mask sizinaduna sin amadi naton khomjinduna nomugi manungda matam sangna thamlabadi haksangda oxygen gi awatpa lehenbada natana carbon dioxide honjingani machine brand amangba ke ama thonbagi maram ama oiri kanagumba face mask kuina uptuna leiba miyoyamada kok ngawba uiningba sok thabamadi kok sikpana singba layong uthuraglabadi madu brand amangba oiba horakpagi khudam amani layong singasi matam kharagi mamangda haksangna hainaraktuna mangkhibasu yai adumainamak brand oxygen gi awatpa matam sangna lehenba tarabadi kawganbagi laina makhal sing narakani kawbana singba neurology gi anabasing asi khudaktagi naba haude anabasing horakpada yamdrabada sahi khara sangi khudam oina hairabada karigumba miyo amana ma ki phone number fawbo kaurakpagi anaba naraklabadi ma ki brain adu yamdrabada sahi taradagina kungi mamangdagi sokpa horakhiba oigani maramasina face mask uptuna brand oxygen phanghandriba asigi apaba phal lakningai oidre mipum khudimak mahakna matam kuina face mask uppagi hainabi Lairakpa asina pirakpa asokpa si khudakta uba phangdrabasu makha tana oxygen gi awatpa lehenba tarabadi brain dadi asokpa henjilakani nakal amaromda brain da yauriba nap cell singasi mahausa gi oina divides masa pokpa ngamde maramasina karigumba face mask uppadagi nap cell singda yaurabadi amuk hanna hangatpa ngamlaroi face mask uppagi brain sokningai oirabasu COVID-19 dagi ngakthoknanaba hotnabada tangai fadan upptaba yadaba maramna face mask uppa natragana upptaba haibadu mimigi wakhalondi oire sahi nauriba naha singi oinadi makhoigi brain singadu hena active oiba maramna oxygen gi sang hena darkar oiribane madugi mathakta naha singi haksang asi khengba maramna oxygen yamna darkar oi amadi COVID-19 gi virus adudagi phawba immune oi hairibani maramasina naha oiriba singi brain da oxygen phanganba ngamdrabadi amuk hanna phagatpa ngamdaba anaba oirakpa yabagi sangwangi sahi nauriba madi inkalagliba naha singi brain asi inau nauba hiram kaya khangnaba hotnariba maramna mausadagi makhoigi brain asi oxygen hena sangbani haiba wafam adudi clinical research ama tawdrabasu masana tarapu wafamni karigumba ngasigi mirol asina sahi taradagina kungi matungda demantiana singba brain ge anaba naraklaba tarabadi face mask ulamdrabadi naramdaba yai haiba wafam aduna layengba yagadaba nate maramasina akaknaba laisat adudagi ngakthoknaba lokhar protection tharangi saru ama oina mipum khudima face mask uphalliba sina pirakpa yawa saitheng sing lengaki health department singba mari leinaba singna kupna yengsin phamthui face mask uppagi kanglon sembatai amadi uppa natragana uptaba haibadu masa masagi apambo ohenbagi tangai fadaba lei loinana miyoibagi khwaidigi maru oiba kayat ama oiriba brain asi shokiba tarabadi virus tagi ngaklubagi wahan thok lairoi haina Margaret
Grises Bresona Fondoki Haina agency tiki Pangba Pau Duna Makatana Haidi Duga Mam Sigi video content Sikane can be regadi Shudan Mam Punkudi Makta Kang Hanagita Makta Mamna Share to Biramo Adugo Loshila Point Mam Kangjin but the Kanaka container Katanga Mam the Share of Zeramge. Hauji Hoigi India you were vaccine Magi Matanga Mam Share to Gingan Nung and Pomosi function again and Hochaka Mam the Share of the Krabini Tautabu Mam Yamna Lebak Tea Higadra Mayam the Share of the game. COVID vaccine trial the voluntary on a Sarugiakiva Haryana Home Minister COVID-19 positive oire. Prime Minister Narendra Modi export singi ayaba Pangbaga Leba the COVID-19 vaccine dose piba Horagani Hana Lautokibagi Nonganbaga COVID-19 vaccine trial the voluntary on a Sarugiakiva Haryana Home Minister Anil Bis Ngasiayu test over the positive oivadigi Ambalagi Civil Hospital admit Okre Mark Masagi say Humputare Shure Ngasiayu Shor Honba why Hana test over the COVID-19 positive oil have a confirmed Tokibane. Home Minister COVID-19 positive oil Hana confirmed Tokibasi COVID-19 vaccine trial the Saru Yakiba Sayol Ani Karahelakpa Matundane. Minister Sina Mahak positive oil have a confirmed Tobaga Mark Sokna Samnarabu Kudimak COVID-19 test on a Bakangan Kre. Home Minister Anil Bis Asi State Adugi Health and Family Welfare Gi Parfilio Supai Bene. Hokiba November Kunda Bharat Biotech na Putokpa COVID vaccine Covaxin asi ahum suba phase ki trial gi saruk ama oina Ambala Hospital masana yana kapkibane Ambala Hospital hauji like nariba minister si hayeng ayuk pung 10 taba matamda PGI Rohatat amasum Health Department ki expert Dr. Singhi supervision makhada Bharat Biotech na Putokpa Covaxin amung hana kapadori vaccine Covaxin asi Bharat Biotech na Indian Council of Medical Research ka kusamnaraga laibak asi oina putokpa vaccine makalamani loinana vaccine asi human trial Haryana na leiba PGIMs Rohatak ta pangthokre haujuk phawbad laiba asi oina center kunga mangada miyoi lising kunga taruk hena ahum suba phase ki vaccine trial asi gi dose pi khrabani hairi Haryana gi Home Minister asina vaccine trial satakraba matung COVID-19 positive oire hena phongdokhibaga vaccine asibu sariba Bharat Biotech ki maikedi ki phongdorakibada Covaxin vaccine asi dose anira kaplaba matungda COVID-19 nagi ngakthonabagi sakti edu laikadabani loinana vaccine asi gi ani super dose pikhraba matung numit 13 ni gi matungda vaccine asi gi mapangal asi sapsaba khangmangang badabani Covaxin clinical trial asi dose anigi schedule based tawbani vaccine asi ahanbagi dose kaphraba numit Kungani pani ki matungda kapkadabani vaccine asi gi kanabasi second dose pikhraba matung numit 10 gi matungda khangbangang kadabani haina Bharat Biotech ki makedi official oiba statement amada phongdokre Bharat Biotech ki makedi COVID-19 asi thengnanabagi damakta develop tawkiba Covaxin vaccine asi malem gi lebak marfu henbada billion dose mari gi matakta supply tawkiba sida masigi safety gi report asi singthaningai oi vaccine asigi ahum suba trial asi leba asigi masing yamlaba miyam singda sanabra haibadu yengthoknabagi damakta leba asida ahum suba phase ki oina trial satakibani haidi panba yabadi Prime Minister Narendra Modi na Bharat Biotech na develop tawriba Covaxin vaccine asi development sing masamak satuna review tawkhrabani loinana ngarang Prime Minister Narendra Modi na siya lawduna pangthokiba all political mifam aduda su lakadoriba sayol kharagi matungda export sing na ayaba pibaga vaccine asigi dose asi phangana bo hotnari haina phongdokhrabani panba yabadi leba asina United States ki hek mathangda leba asigi COVID-19 gi positive case asi miyoi lak maudraga taru hen khrabani Haryana gi onadi haujuk phawbada COVID-19 gi case asi lak aniga point mari hen khre siba masingna lising aniga songaga kuntraga mapan suri hairi hanesu pauksi sin makhatana phongdoragli and thank you